ꯃꯌꯥꯝꯕꯨ ꯔꯃꯨꯛ ꯇ꯭ꯌꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯤꯉꯣꯟ ꯃꯋꯥ ꯆꯥꯛꯀꯧꯕ꯫ ꯂꯧꯕꯤꯔꯁꯤ ꯅꯤꯉꯣꯟ ꯃꯋꯥ ꯆꯥꯛꯀꯧꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯉꯣꯟ ꯃꯋꯥ ꯃꯅꯦꯝꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯅꯦꯝ ꯑꯗꯨꯅ ꯃꯌꯥꯅꯨꯄꯥ ꯑꯗꯨꯕꯨ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯀꯧꯗꯨꯅ ꯄꯤꯖꯒꯦ ꯈꯟꯗꯨꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯆꯥ ꯃꯌꯥꯒꯤ ꯀꯕꯣꯛ ꯍꯩꯔꯥ ꯄꯨꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯌꯥꯅꯨꯄꯥ ꯑꯗꯨꯅ ꯃꯅꯦꯝ ꯂꯥꯛꯄ ꯎꯕꯗ ꯃꯅꯦꯝꯗ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯅꯦꯝꯅ ꯍꯥꯏꯔꯛꯏ, "ꯑꯉꯥꯡ, ꯅꯪ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯏꯅꯦꯝꯅ ꯎꯅꯒꯦ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯍꯌꯦꯡꯗꯤ ꯏꯅꯦꯝꯒꯤꯗ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯔꯣ"꯫ ꯍꯥꯏꯔꯝꯂꯒ ꯃꯆꯥ ꯃꯌꯥꯒꯤ ꯄꯨꯔꯛꯄ ꯀꯕꯣꯛ ꯍꯩꯔꯥ ꯑꯗꯣ ꯄꯤꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯃꯅꯦꯝ ꯑꯗꯨꯅ ꯃꯌꯥꯅꯨꯄꯥ ꯑꯗꯣ ꯆꯥꯛ ꯆꯥꯕ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯔꯩꯕ ꯈꯔꯅ ꯍꯥꯎꯅ ꯊꯨꯝꯅ ꯃꯔꯩ ꯃꯨꯟꯅ ꯊꯣꯡꯗꯨꯅ ꯄꯤꯖꯒꯦ ꯈꯟꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯗꯨꯅ ꯆꯥꯛ ꯊꯣꯡꯒꯠꯂꯦ꯫ ꯃꯌꯥꯅꯨꯄꯥ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯏꯅꯦꯝꯅ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯅ ꯆꯠꯇꯕ ꯌꯥꯗꯦ, ꯆꯠꯄꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈ꯭ꯔꯒꯅꯤ ꯈꯟꯗꯨꯅ ꯏꯔꯨꯖꯔꯒ ꯆꯟꯗꯣꯟ ꯆꯋꯥ ꯉꯧꯅ ꯊꯤꯟꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯐꯩꯖꯣꯝ ꯐꯨꯔꯤꯠ ꯂꯤꯠꯂꯒ ꯂꯦꯡꯌꯥꯟ ꯑꯃ ꯌꯥꯜꯂꯒ ꯏꯆꯨ ꯇꯥꯅ ꯇꯟꯅ ꯇꯟꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯦ꯫ ꯃꯅꯦꯝꯒꯤ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯃꯅꯦꯝꯅ ꯆꯥꯛ ꯂꯣꯏꯔꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯩ꯫ ꯃꯅꯦꯝ ꯑꯗꯨꯅ ꯃꯌꯥꯅꯨꯄꯥ ꯂꯥꯛꯄ ꯎꯕꯗꯨꯗ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯇꯔꯥꯝ ꯇꯔꯥꯝ, "ꯑꯉꯥꯡ ꯂꯥꯛꯂꯕ꯭ꯔꯥ? ꯑꯣꯟꯊꯣꯛꯅ ꯃꯇꯝ ꯆꯥꯅ ꯊꯨꯡꯂꯔꯦꯗ, ꯏꯅꯦꯝꯁꯨ ꯍꯧꯖꯤꯛꯇ ꯆꯥꯛ ꯂꯣꯏꯕꯇ ꯉꯥꯏꯔꯤ, ꯆꯥꯛ ꯊꯤꯔꯒꯦ, ꯆꯪꯂꯛꯎ ꯂꯥꯎ ꯂꯥꯎ" ꯍꯥꯏꯅ ꯀꯧꯁꯤꯜꯂꯦ꯫ ꯃꯌꯥꯅꯨꯄꯥ ꯑꯗꯣ ꯃꯅꯦꯝꯅ ꯆꯪꯂꯛꯎ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯍꯦꯛꯇ ꯆꯥꯛꯈꯨꯝ ꯇꯥꯅ ꯆꯪꯂꯛꯂꯦ꯫ ꯃꯅꯦꯝ ꯑꯗꯨꯅ "ꯏꯍꯦ, ꯃꯥꯗꯤ ꯍꯦꯛꯇ ꯆꯥꯛꯈꯨꯝ ꯇꯥꯅ ꯆꯪꯂꯛꯂꯦ" ꯈꯟꯈꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯛ ꯑꯁꯤ ꯊꯨꯅ ꯊꯤꯗꯣꯛꯇꯨꯅ ꯄꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥ ꯐꯤꯗꯥ ꯊꯥꯕꯤꯔꯦ꯫ ꯐꯤꯗꯥ ꯑꯗꯨꯗ ꯃꯌꯥꯅꯨꯄꯥ ꯑꯗꯨꯁꯨ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯌꯥꯅꯨꯄꯥ ꯑꯗꯨꯅ ꯐꯝꯗꯨꯅ ꯉꯥꯏꯔꯕ ꯑꯗꯨꯗꯗꯤ ꯃꯅꯦꯝ ꯑꯗꯨꯅ ꯆꯐꯨꯗꯒꯤ ꯑꯁꯥꯕ ꯆꯥꯛ ꯑꯗꯨ ꯊꯤꯗꯣꯛꯇꯨꯅ ꯇꯦꯡꯒꯣꯠ ꯑꯃꯗ ꯃꯩꯊꯛꯇꯒꯤ ꯊꯥꯡꯗꯕꯇ ꯉꯥꯏꯔꯤꯕ ꯑꯦꯟꯖꯥꯡ ꯑꯗꯨ ꯍꯥꯞꯇꯨꯅ ꯃꯌꯥꯅꯨꯄꯥꯗ ꯆꯥꯅꯕ ꯄꯤꯔꯦ꯫ ꯃꯌꯥꯅꯨꯄꯥ ꯑꯗꯨꯁꯨ ꯃꯅꯦꯝꯒꯤ ꯆꯥꯛ ꯑꯦꯟꯁꯥꯡꯒꯤ ꯃꯅꯝ ꯑꯗꯨꯗ ꯍꯥꯎꯔꯒꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯏꯁꯤꯡ ꯈꯨꯖꯥꯏꯗꯒꯤ ꯏꯁꯤꯡ ꯂꯧꯔꯒ ꯂꯥꯏꯗ ꯀꯠꯂꯒ ꯑꯁꯥꯕ ꯆꯥꯛ ꯑꯗꯣ ꯈꯨꯕꯝ ꯑꯃ ꯈꯣꯠꯊꯔꯒ ꯑꯁꯥꯕ ꯌꯦꯟꯁꯥꯡ ꯃꯍꯤ ꯍꯩꯔꯒ ꯇꯣꯠꯄꯣꯏ ꯇꯣꯠꯇꯕꯣꯏ ꯇꯧꯔꯒ ꯑꯆꯧꯕ ꯈꯨꯕꯥꯝ ꯑꯃ ꯂꯧꯈꯠꯂꯒ ꯃꯌꯥꯗ ꯍꯦꯛ ꯍꯨꯞꯂꯨꯔꯦ꯫ ꯆꯥꯛ ꯑꯁꯥꯕꯒ ꯌꯦꯟꯁꯥꯡ ꯑꯁꯥꯕꯒꯤ ꯃꯍꯤ ꯑꯅꯤꯅ ꯄꯨꯟꯗꯨꯅ ꯅꯤꯉꯣꯟ ꯃꯋꯥ ꯑꯗꯣ ꯁꯥꯃꯟꯈꯤꯕꯅ ꯈꯪꯌꯣꯠ ꯌꯣꯠꯄꯁꯨ ꯉꯝꯗ ꯑꯣꯊꯣꯛꯁꯤ ꯀꯗꯥꯏ ꯈꯥꯡꯕꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯗꯨꯅ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯌꯨꯝꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯈꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯅꯤꯉꯣꯟ ꯃꯋꯥ ꯑꯗꯨꯅ ꯈꯜꯂꯤ, "ꯑꯩꯒꯤ ꯏꯅꯦꯝꯅ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯗꯨꯅ ꯎꯔꯥ ꯍꯨꯝꯗꯥꯡ ꯌꯦꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯅꯨꯄꯥ ꯑꯗꯨꯅ ꯃꯅꯦꯝꯗ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯣꯏ꯫ ꯏꯅꯦꯝꯈꯣꯏꯒꯤ ꯎꯔꯥ ꯍꯨꯝꯗꯥꯡ ꯑꯁꯤꯕꯨ ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯔꯕꯅꯣꯅꯦ?" ꯃꯌꯥꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯃꯅꯦꯝ ꯑꯗꯨꯅ ꯍꯥꯏꯐꯝ ꯉꯥꯡꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥ ꯆꯥꯅ, "ꯑꯉꯥꯡ, ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯎꯔꯥ ꯍꯨꯝꯗꯥꯡ ꯑꯁꯤꯗꯤ ꯌꯀꯥꯂꯣꯛꯇꯒꯤꯅꯤ" ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯔꯛꯏ꯫
ꯃꯌꯥꯅꯨꯄꯥꯗꯨ ꯍꯥꯏꯐꯦꯠ ꯏꯀꯥꯏꯔꯞ ꯇꯧꯈꯤ꯫ ꯃꯌꯥꯅꯨꯄꯥ ꯑꯁꯤꯁꯨ ꯄꯥꯏꯔꯠꯀꯤ ꯂꯧꯁꯤꯡ ꯂꯩꯕ, ꯋꯥꯍꯩ ꯋꯥꯇꯥ ꯍꯩꯕ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯅ ꯋꯥꯍꯩ ꯐꯖꯕꯅ ꯑꯩꯕꯨ ꯅꯣꯛꯅꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯃꯅꯦꯝ ꯑꯗꯨꯗ ꯂꯃꯟ ꯁꯤꯡꯗꯕ ꯌꯥꯗ꯭ꯔꯦ ꯈꯜꯂꯦ꯫ ꯃꯅꯦꯝ ꯑꯗꯨ ꯃꯁꯝ ꯌꯥꯝꯅ ꯈꯣꯏꯕꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯅ ꯃꯅꯦꯝꯒꯤ ꯃꯁꯝ ꯑꯈꯣꯏꯕ ꯑꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯔꯦ ꯎꯔꯥ ꯍꯨꯝꯗꯥꯡꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯋꯥꯃꯤꯠꯇꯥꯡ ꯋꯥꯔꯨꯈꯣꯏ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ꯫" ꯃꯅꯦꯝ ꯑꯗꯨꯅ ꯃꯌꯥꯅꯨꯄꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡꯗ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥ ꯑꯁꯤ ꯋꯥꯍꯩ ꯋꯥꯇꯥꯗꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯤꯅꯤ, ꯇꯔꯥꯏ ꯇꯔꯥꯏꯕ ꯌꯥꯕ ꯃꯤꯇꯥ ꯅꯠꯇꯦ ꯍꯥꯏꯅ ꯈꯪꯈꯤ꯫ ꯑꯗꯨꯅ ꯃꯇꯨꯡꯗꯗꯤ ꯃꯉꯣꯟꯗ ꯋꯥ ꯉꯥꯡꯕꯗ ꯌꯥꯝꯅ ꯆꯅꯤꯡ ꯇꯥꯅ ꯆꯦꯛꯁꯤꯟꯅ ꯈꯜꯂꯒ ꯉꯥꯡꯂꯒꯦ ꯈꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯆꯍꯤ ꯑꯃꯔꯣꯝ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯄꯥꯝꯗ ꯂꯥꯛꯏ꯫ ꯃꯃꯥꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯅꯨꯡꯊꯤꯟ ꯅꯨꯃꯤꯠꯅ ꯆꯥꯏꯊꯔꯛꯂꯕ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗ "ꯅꯆꯦꯒꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯆꯦꯡ ꯑꯃꯗꯤ ꯅꯕꯥꯏꯒꯤ ꯆꯥꯅꯕ ꯍꯩ ꯔꯥ ꯑꯁꯤ ꯅꯆꯦꯅ ꯄꯨꯕ ꯉꯝꯂꯔꯣꯏ, ꯅꯪ ꯈꯔ ꯊꯤꯜꯂꯨꯆꯣ꯫ ꯑꯗꯨꯒ ꯅꯕꯥꯏ ꯑꯗꯣ ꯍꯌꯦꯡꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯎ ꯍꯥꯏꯔꯝꯃꯨ, ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ" ꯍꯥꯏꯔꯕꯗ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯃꯕꯥꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯕꯥꯏ ꯎꯟꯅꯔꯕꯗ ꯆꯥꯀꯧꯕꯒꯤ ꯋꯥꯐꯝ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯑꯗꯣ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯅꯣꯡ ꯉꯥꯜꯂꯦ, ꯅꯤꯉꯣꯟ ꯃꯋꯥ ꯑꯗꯣ ꯉꯁꯤꯗꯤ ꯃꯅꯦꯝꯅ ꯆꯥꯀꯧꯕ ꯅꯨꯃꯤꯠꯅꯤ, ꯈꯔ ꯉꯟꯅ ꯆꯠꯀꯦ ꯈꯟꯗꯨꯅ ꯏꯔꯨꯖꯔꯒ ꯆꯟꯗꯣꯟ ꯆꯋꯥ ꯉꯥꯟꯅ ꯊꯤꯟꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯐꯩꯖꯣꯝ ꯐꯨꯔꯤꯠ ꯁꯦꯠꯂꯒ ꯂꯦꯡꯌꯥꯟ ꯑꯃ ꯌꯥꯜꯂꯒ ꯅꯤꯉꯣꯟ ꯃꯋꯥ ꯑꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯉꯁꯤꯗꯤ ꯍꯥꯎꯅ ꯆꯥꯔꯨꯔꯒꯅꯤ ꯈꯟꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯦ꯫ ꯃꯅꯦꯝꯒꯤ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯕꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ, ꯃꯈꯣꯡ ꯍꯥꯝꯅꯤꯡꯂꯦ꯫ ꯇꯨꯔꯦꯟꯗ ꯆꯠꯇꯨꯅ ꯃꯈꯣꯡ ꯍꯥꯝꯂꯨꯔꯒ ꯏꯔꯨꯖꯔꯒ ꯀꯥꯈꯠꯂꯛꯂꯒ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯍꯤꯞꯂꯤꯉꯩꯗ ꯃꯅꯦꯝꯅ ꯍꯥꯏꯔꯛꯏ, "ꯆꯥꯛ ꯂꯣꯏꯔꯦ ꯑꯉꯥꯡ, ꯅꯁꯦꯟ ꯅꯕꯥꯏ ꯆꯥꯊꯣꯛꯂꯔꯣ꯫" ꯑꯗꯨꯗꯒꯤ ꯃꯅꯦꯝꯅ ꯊꯥꯔꯤꯕ ꯐꯤꯗꯥꯗ ꯐꯝꯂꯒ ꯆꯥꯛ ꯆꯥꯕ ꯍꯧꯔꯦ꯫ ꯑꯦꯟꯖꯥꯡꯗꯤ ꯌꯥꯝꯅ ꯍꯥꯎꯕ ꯉꯀ꯭ꯔꯥꯒ ꯃꯥꯏꯔꯦꯟꯒ ꯊꯣꯡꯕꯗꯣ ꯚꯥꯞ ꯇꯥꯅ ꯍꯥꯎꯅ ꯆꯥꯔꯤꯉꯩꯗ ꯅꯤꯉꯣꯟ ꯃꯋꯥ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯃꯣꯏ ꯕꯣꯠ ꯂꯥꯎꯅ ꯍꯧꯅ ꯊꯣꯛꯂꯛꯈꯤ꯫ ꯅꯤꯉꯣꯟ ꯃꯋꯥ ꯑꯗꯣ ꯏꯀꯥꯏꯃꯟꯗꯨꯅ ꯈꯨꯖꯥꯏ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯈꯨꯠ ꯍꯥꯝꯕ ꯆꯦꯟꯊꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯅꯦꯝꯅ ꯃꯌꯥꯅꯨꯄꯥꯁꯤ ꯏꯀꯥꯏꯈ꯭ꯔꯦ ꯈꯟꯗꯨꯅ ꯁꯣꯜꯂꯞꯅ ꯅꯥꯏꯕꯗꯣ ꯀꯅꯥꯁꯨ ꯇꯥꯍꯧꯗꯦ ꯍꯥꯏꯌꯨ ꯍꯥꯏꯕꯗ ꯃꯁꯦꯟ ꯅꯨꯄꯥ ꯑꯗꯨꯅ "ꯏꯕꯥꯏ, ꯀꯅꯥꯁꯨ ꯇꯥꯍꯧꯗꯦ" ꯍꯥꯏꯔꯛꯏ꯫ ꯅꯤꯉꯣꯟ ꯃꯋꯥ ꯑꯗꯨꯅ "ꯀꯔꯤꯒꯤ ꯇꯥꯔꯣꯏ, ꯑꯩꯈꯣꯏꯒꯤ ꯄꯥꯕꯒꯤ ꯏꯔꯣꯏ ꯂꯥꯕꯅ ꯈꯪꯕꯗꯧꯅ ꯈꯪꯈ꯭ꯔꯒ" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝ ꯇꯥꯅ ꯏꯀꯥꯏ ꯏꯀꯥꯏꯅ ꯆꯠꯈꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫